Lakhipur online puthok saba me kitang ama sagul se numit ki Khomjinba Pao tabirase. Ahan bada maroiba pau. Delhi gi lambi ama borogi saknai raba Upendranath Brahma gi mingda tholagane. Inungan bi Manipuri Dance Academy jiribam na sinduna International Dance Day ki thoram mapung phana pangthokre. L Iris Debida Psychiatric Nursing da Doctorate Degree kusinakre. Amazon gi ahan ba project Kuiper Internet Satellite sing mai pakna thagat kre amasung Vaibhav Surjabangsina IPL da mapung phaba century phangduna hanagi record thugai kre. Hauzik mapung oiba pau tabirase. New Delhi gi lambi ama Assam gi boro phurup ki saknairaba Upendranath Brahma gi mingda tholagane. Masigi akhanna ba thoramasi Kendra gi Griha Mantri Amit Shah yauna ngasi megitang amada pangthokpa thorom amada mingthol pibagi thoramasi pangthokane. Upendranath Brahma bo boro miyamna Bodofa haibadi boro singya pokpa haina khangnai. Mahagasi boro gi socio political gi lamdangda achuba ahongba porakpagi damak achuba miyoi ama oina singthanai. Delhi da mahaki mingda lambi ama thonba si mahaki thaudang amadi boro miyam gi chakhotnabagi thabakta ikai khomnaba utpa amani. Masigi thoramasina maramoiraga boro miyam amadi Assam pumana chauthok chaba pogi. Masigi thawang asina leibaki atopa jati kanglup singbo ikai khomnaba utpa amadi national integration phagadan bada mateng pangani haina luchingba singna phongdoknari. Inungan bi Manipuri Dance Academy jiribam na sinduna jiribam da leiba Dibong Ichel Club da International Dance Day lisingani ga kunmanga gi thorom mapung phana April gi tang kunmapan leibak popo namita pangthokre. Thorom asida jiribam district ki ex adhyaksha ki H Janaki Devi amasung Jiri College ki principal RK Sanajaubi Devi na mathangsina chief guest amadi president oina daistafam ki. Thoramasi makha chatharakpa oina dignitary singda ikai khumna jaba utpa oina nampi kudol tamkiba kalwinana Thoramasi gi chief guest na maira chukatuna thoram hodokhi. Chief guest oikiba jiribam gi ex adhyaksha KH Janaki Devi na haikibada Inungan bi Dance Academy asi matam pumnamakta jiribam gi saktam ngakpada achauba thodang lobangamba oirasenu haina isor gi maphamda thonijari haiba wapam phongdokibaga loinana ngasi phawbada jiribam lamdam masida inatpu yokhatpada Inungan bi Dance Academy na jiribam gi mai ngaktuna lakli hainasu mahakna phongdokhi. Pangthokiba thoramasiga mari leinana nat ki oiba jagoi isai sing uttuna thoramadu mapung phana loisenki. Bagaimana taram nukseri aduga Inungan bi Dance Academy matam purnamakta gandam masigi sakam takpada amadi jiribambu masyarakat support juga lobang orang mengenai suri maupun menjaga anggota hasil dari amukan dan menjadi pemangku medico. Guwahati University gi kunthranithoi suba convocation gi ikai khumnaningai orba tharomamada L Iris Debida Psychiatric Nursing da Doctorate Degree kusinakre. Degree asi Assam gi Rajyapal Sri Lakshman Prasad Acharji, Mukhyamantri Dr. Himanta Biswa Sharma, Mahima Singhi Mantri Dr. Anush Pegu, amasung atopa ikai khumnaningai orba mithung singi mamangda
official oina haukiba April gi tang 15 da kusina kibani thauramasi psychiatric nursing gi lamda thoidopa thodang laukiba singda ikai khumnaba utkiba tanja amani L Iris Devi Cachar jila da leiba Lakhipur kuman gi Leisungbam Ibochau amasung Leisungbam Ongpi Manju Devi gi machanupini Amazon gi ahanba project oina Kuiper internet satellite sing maipakna thagat khre Amazon na makhoi gi project Kuiper internet satellite sing low earth orbit da maipakna thagat khre masigi pandamdi malem pumbada khongjel yangba mamal hongba broadband internet phanganba sini maruina internet connection phangdaba amadi manung hanjinba mafam singda internet connection phangana bahona bani project Kuiper asi Amazon gi yamna chawrba thorang amani masina malem gi tonga tongan mafam singda internet service phanganba gi lamda anuba khongthang ama oiragani Chahi tara marita ngairiba Bhaibab Surjabangsina Rajasthan Royals ki maiketagi IPL da mapung phaba century phangkhre mahakna Gujarat Titans ki mayokta sanabada subnatagi ball kuntra mangada run chama lauduna T20 cricket ta khwaidagi khongjel yangna century phangduna malemgi record thugaikre masigi mai pakpa sina Yusuf Pathan gi IPL 2013 da ball kuntra treta phangkiba mahaki record adu maithi hankre Surjabangsina mahaki innings ta 4 tarahumdoi amasung 6 mari yaiki mahaki thoidok hendokpa khusana sina Rajasthan Royals bu match adu mai pakhanbata chauna mateng pangki amasung playoff ki makhoi gi asa sing adu lengdana thamki panbayai mahaki mamangda Yusuf Pathana IPL ki khwaidagi khongjel yangba century record thamki bani Bihar gi Tajpur da March ki tang 19 2013 da pokkiba Surjabangsi gi asigumba pugling thagwaningai oiba thabak sing asina cricket pu pamjaba malem gi miyoi singa thagatpa phongdokna rakli Energy Healing Center Rongpur da computer gi matengna anoba madi ariba anaba singbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anaba singi report lokthokpuna haksangi awatpa machal kaya menkhana amadi supplement piduna naturopathy amadi magnetotherapy na layeng bajaragani maruaina nupi gi laina sing e watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi hi da hu chemba toxin lairakpa e watpa gi anaba koktanaba amadi steam bath ki kudong saba leijare silchar Rongpur part 2 gi stone crusher manakta leiriba energy healing center da masimak gengsin birabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari Wellcare Medicals Lakhipur Ward number 8 na makhal maka anaba kaya gidamak maming leiraba doctor singna layeng bagi kudong saba bizari Dr. Yusuf F. Chaudhary MS nakong naton amati khaunau gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numijung pung 12 gi layeng gani Dr. C.H. Rakesh Singha MS orthopedic surgeon sarugi Dr. Asina thangse khudingi nungthil pung 3 dagi layengani Dr. Satyam Bisas MS Dr. Asina nungsang gallbladder da nungleiba
khoirin pomba phimosis paraphymosis na chingbagi layang nanabagi tamak numit khudingi ayuki pung 9 dagi 8 phawba aduga nungtil pung 2 makhai dagi na numitang pung 8 phawba layang gani Dr. Bikram Bhuya dentist PTS jagi doctor asina numit khudingi nungtil gi matamda layang gani Dr. Benjir Ahmad Loskorna numit khudingi numidang wairam pung 3 dagi na 8 phawba aduga Dr. Puspita Singhana numit khudingi ayuki pung 9 dagi na 8 phawba aduga nungtil gi pung 2 makhai dagi 3 phawba layang gani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangje khudingi nungthil gi pung 2 dagi layang gani akupa marol amadi booking gi damak Wellcare Medicos Lakhipur Ward number 8 ke mobile number 8134835398 number asida pau phongna bina bhai Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maroi ba paw amukhanna Delhi gi lambi ama borogi saknai raba Upendranath Brahma gi mingda tholagani Inungan bi Manipuri Dance Academy jiribam na sinduna International Dance Day ki thoram mapung phana pangthokre L Iris Devi da Psychiatric Nursing da Doctorate Degree kusinakre Amazon gi ahan ba project Kuiper Internet Satellite sing mai pakna thagat kre amasung Baibab Surjabangsina IPL da mapung phaba century phangduna hanagi record thugai kre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare